Mapandagi location hairi. Yarida, kone ikairo. Sendio mamana call torokpane. Lena to kape hai. Loishilaga chana batoro. Sonia wangang kidri. Sasat loishinduna togle. Aduga hairi. Ay siselaga dum chatuiro. Location. Ay pursilikero de. Sonia na. Hoi, late kepiro. Overcut man manengonda. Location. Yari chalo. Marks ka sendiga ekoi desat kibane. Nueni ki poloba. Aduga change taro. Aduga nanayana tinjarage. Haina ringai tanja duda Marks ka sendiga du launa duna lae. Marks na. Nupi paubi. Sendi na. Nupi koi na paugi na paubada laisari ngai kaktane. Mau oiradi TV ki channel fau apamba ying pangoi duni. Marks na. Haide. Wangang bade. First day dadi yam lemba kamale. Sendi na. Aduga na tuose. Arembi matiro. Marks na. Ho Sendi. Ho aigi thoibi macha Sendi. Isau du lang kano. Nuksibe henga lehaiba. Ani du launa duna changai. Sendi na. Sonia. Nangna kokchikpa paraba. Sonia na. Pare. Kaise taudre. Sendi na. Chelo. Deto. Chelo. Sonia na. As. Sendi. Toba. Ai kaiba na shireba. Lokesh na. Marks kaiga mapanda ngairamage. Dress change taroga tholo. Asi hairam laga Lucas amadi Marks thokre. Sonia su dress change taroga tholakle. Nupa ani duna Sonia ga Sandy gi mayumda thilakle. Laina ga Alex ga do Sandy hoigi gate manakta sana duna leirame. Lucas na. Laina na. Aya, detwa nang nahan gai lakdri kai gya. Lucas na. Noi chichesh na lakia driba. Laina na. Be ne be akhui chichesh. Lucas na. Be ne noi chichesh phatabini. Sonia na. Injalo karayam na. Sandy na. Sonia manung changu kise. Lucas, Marks no ini su changu kise. Marks na. Yarni da nongma phajana lage. Sonia na. Atuding hakta ngairamko. Ai mama da chalage haram kige. Sandy, Alex Laina Sonia manung da changlak tuna. Sandy ki mama da chalage haram laga thoglakle. Aduga Lucas amadi Marks na. Laina ga Sonia ga bu makoi gi leifam phawbati lai. Sonia na. Lehrage ko de. Laina na. Bye de tol. Lucas na. Bye. Chalake ko de. Sonia na. Yum yobaga call taro. Atopa chakrana. Lucas na. Chalo ye. Nupa ni du susat kre. Sonia su yum gi so hangdok laga changai. Aduga mapot machay singdu loishin duna lairingai. Lucas ki call lai. Lucas na. Sonia, ay ngaside nangyoy bawa karange, sing napakumpio. Sonia na. Hango. Ay so ngaside nangi na famda ay gyoy bawa karahay ki kalambane. Lucas na. Ay ki famda masing tingam drabaw hangke hangliba. Nang sikanana. Ay ki famda chamam na ba mapokhale. Nang nawabaw raga ay ngoda nungay taba pawriba kay gino. Punchida ka na gumbi amatay ki mapamda minung siya ba poloptre. Aduga nangi na famda nang kay pokluba. Ahukra ba iki punchitang kagamaga nangga marili na bagong isa da pawale. Masikarino. Ay chingnapse magta ko aluba. Sonia na pakumpi ki taubaga Laina do konjel haw na kan na laura e. Sonia pakatla duna phone du langthok namlaga Laina ki manakta chen ke. Som da Lucas matom ta wangang hawi. Lucas na. Hello. Sonia. Ta bro. Hello. Sonia na Laina ki manakta lakpada masak khangdaba nupa ahum na Laina bu question duna leirame. Laina du yamna pakatna masa du konjalaga lei. Tauriba maung du ubada Sonia kon kalap na laurakhi. Sonia na. Noi kana no. Mafam sida kana ki ayabi yawraga changpano. Nupa mana. Nachina naw nakoi ani khakta leiba mafam sida aikhoina changpada kana dagi ayaba mulau khaibano. Sonia na. Noi kana na. Mafam sida kai tawbala puno. Anghang du thado. Laina sida lao. Chiche gi nakta lao. Laina du nupa ahum du da ki ni yenglai. Aduga amuk machi da yenglai. Sonia na kaisu thausa dana noktuna lao haibagu makutu tingthori. Laina su machi da yengduna Sonia gi manakta chenjalai. Nupa mana.
Mafamsida nangbu kanbinaba kanasu lakloi. Kaisu laitaba nupi macana khoenina aikhoida kaidoba ngamdoino. Wa makhayam tanadrikanda memory chip tu piro. Sonia na kaigi memory chip na haise ai khangde misak onaram gane. Nupa aduna nang yamna wakhal leba misak na haiba aikhoi loina khangi. Adubu ngasidi nang chenfam leroi. Nang kanana haiba chapchaba khanglaga laklabane. Nang laikidraba journalist arman amadi nisigi amata yaubi macha niya natra. Aduga nanga hojik laiminariba lainasina nangi pabunggi assistant oirambi PT gi macha. Ahingdugi thaudokto amuk hana thokpa pamdrabadi yam lemna nangi pabungna lotuna thanamba magazine duga memory chip duga thunama aikhoida sina. Sonia na mari makong samnadaba wa khara hairaga kanano karino khangdaba mi kharagi maming palaga aina ekta thajagadra. Adugi mathakta noina hariba magazine memory chip haibada ai karino haiba amata khangde. Aduga mana leinaga aigadi orphane mama baba animak heart attack tawraga leikidabane. Nupa singda Sonia gi paukhumduda dap tawduna leiramba pochei sing kaukhaiba langkhaiba haurai. Leina de kiduna manakong menchinduna lei. Sonia na leina bu konchinbiduna nupa singduna tawribado wa machet ama phawba haidini gengduna lei. Leina na chiche haiki de tol ko chiche hayam kire. Sonia na Leina se kaisu tore kapkono de tola ani kapkono. Nupa singdu ka duda leiriba pochei singdu loina mathak makha onba makai okhairami. Adubu clue ama phawba phangdrabada nupa singdu hena saurai. Kona thangda nupa singdu da phatraba wakhal ama loinarakle. Sonia amadi Leina bu loisalabade makoina thiriba posaktu phangdrabasu mahak leitrabadi aron athup singdu reveal tawbinaba leitre khalakki. Nupa singduna changjalak Sonia gi mathadagi Leina bu munduna pokhi. Aduga Leina bu makhong makut punjalaga sofa duda thami. Aduga Sonia bu nupi oibigi izat putem sinaba haurakhi. Sonia ga nupa mari duga muknaringai tanja duda thongdu kapkhairakpagi makhol ama tarami. Nupa singdu sat handoknei. Aduga kanano haiduna yenglai. Makhoi singdugi marumdagi Sonia su lakliba mido kanano haini yenglai. Lakliba mido atai kanasu natte Sonia gi thawai oiriba Lukeshni. Asaw bagi maithong da masapumba phingatladuna leiramba pumba hatlage haibagi matagum mamit kadungak sangngangle. Makhut khutum tasinduna nupa singduda yamna sauna yenglai. Aduga khonjel du nganglaga haire. Nupi duda kanamtana sokpi yarai. Nupa singdu Lukesh ubada akiba poi karigidi pokloi. Phibam murti haire nupa ma oibagi karimata wate. Kai taraga lamba pabada wararoidaba phibamni. Asawbana henkibana ngangliba mamitu ubada amuka hena kirabani. Adubu mapuna chanba hui ngaktanina menungsi haibadu khangde. Nupa mana pambom tingliba kaidura nangna hero ni ko semse. Film drama da hero na pangangamba wane sidadi oithoklaroi. Nasa kanjanaba yam thuna chakro chalo. Lukesh ki mafamda karisuna chungba pokte makhau pongna aduma khumlaki. Ngasidi hero subechu aina ni magoiba tare. Masi hairaga khut thaba hauraki. Cheirak tuda Sonia na Leina bu pulliba makhong makhutu lauthokpirei. Aduga atopa thangnaba room amada tumina pusin khraga thambirame. Sonia na Leina chiche na kaurakti phawba tholakpa yade. Aduga chiche gi diary se checkshina thama. Leina kapli haire. Chiche chekino kiye. Chiche nang chekino. Sonia na Leina mikiti oigeno. Chiche na asukoi base hinglakpada mikiti oirakpra. Se kapkana makhol tholakana mafamsida adumak lengdana leyo. Wahai du khak hairam laga Sonia Leina bu thanam laga tholai. Somdaso Lukesh nupa singduga angam phudatnare. Phana haijarabaso amaga mariga lamba paba haibase araiba natte. Lukesh tu khara di soklabani. Nupa mari du su soklibani.
Nupa amana thang satolaga nakandagi Lucasda thilake tawbada Sonia na urure. Lairik tawbada phamna naba wooden chair duna yam thuna Sonia na nupa duda thomai. Nupa du makok kaiduna leimaida haithei. Tanja du lauduna Lucas na yam thuna nupa ahum duda round kick fajana amamam pisalai. Aduga magi license gandu lauthokduna nupa magi makhongda kapsalai. Nongmai makhol du tabada Thangnaba room da lotuna leiriba leina pakhatpa phaurai. Tholak machebu yengsira khali. Adubu machina tholakano hairambadu ningsingduna maphamduda machi lengdana adumak lei. Lokeshna nui kana tharakpana maphamsida karigida maklakpana narol chuma natrabade na thoi macha singdo lore khango. Nupa mana sardi bakna nupi sidage magazine amaga memory chip amaga lauro haiduna lakpare. Lucas Sonia da onje laklaga hangai. Kaino moina haise kai pono. Sonia na 8 years ki mamangi warini. Smugglers singi aronba photo duga bankrupt amagi maramda iba journal ne moina ingonda hangli base. Adubu aina sirabasu makoina hairiba singside sungpi piroi. Lucas Sonia ki pakhum duda masado hanadagi hena langtaknaba hengalakli. Nupa singduna kan amada thamkre hairaga Sonia ki manakta sangsilaktuna hanglai. Lucas na nang kanan nangi asingba saktam aigi famda amukta tao. Aigi wakal sina lamba phangtre. Maithong sina kanage. Saktam sidi asengbra. Hayo nang kanana amukta hayo.